ꯑꯩꯈꯣꯏ ꯁ꯭ꯇꯨꯗꯦꯟꯒꯤ ꯃꯃꯥꯅ ꯍꯥꯞꯄꯤꯔꯛꯏꯅꯤ ꯑꯩꯅ ꯄꯣꯠ ꯆꯩ ꯊꯥꯅꯤꯡꯉꯦ ꯍꯥꯏꯕꯗꯨꯒ ꯁꯟꯒꯤ ꯁꯟꯊꯤꯅꯤ ꯁꯤ ꯁꯟꯒꯤꯅꯤ ꯀꯪꯁꯨ ꯀꯪꯉꯤ ꯆꯤꯜꯗ꯭ꯔꯦꯟꯁ ꯗꯦꯒꯤ ꯅꯨꯃꯤꯠꯅꯤ ꯃꯌꯥꯝ ꯐꯅꯦꯛ ꯐꯤꯗꯨꯝ ꯁꯦꯠꯂꯒ ꯕꯁꯇ ꯕꯣꯔꯥ ꯑꯆꯧꯕꯁꯤꯃꯒ ꯁꯟꯊꯤꯁꯦ ꯄꯨꯔ ꯂꯥꯛꯏꯅꯦꯕꯀꯣ ꯑꯗ ꯃꯤ ꯄꯨꯝꯅꯃꯛꯅ ꯌꯦꯡꯉꯛꯏꯕ ꯑꯩ ꯀꯔꯤꯝ ꯈꯟꯕꯤꯗꯦ ꯑꯩ ꯗꯥꯏꯔꯦꯛ ꯊꯣꯡꯒꯠꯂ ꯄꯨ ꯂꯥꯛꯑꯦ ꯃꯌꯥꯝ ꯁꯤ ꯀꯪꯁꯦ ꯈꯪꯕ꯭ꯔꯥ ꯀꯪꯁꯤꯡꯁꯦ ꯀꯪꯉꯦꯕꯀꯣ ꯄꯨꯈ꯭ꯔꯤꯗ ꯑꯥꯗ ꯍꯧꯔꯤꯕ ꯃꯌꯥꯝꯁꯦ ꯌꯦꯡꯉꯣ ꯇꯣ ꯄꯨꯈ꯭ꯔꯤꯗ ꯍꯧꯔꯤꯕ ꯀꯪ ꯃꯌꯥꯝꯁꯦ ꯇꯣ ꯑꯩꯈꯣꯏ ꯄꯨꯈ꯭ꯔꯤꯗ ꯀꯪ ꯃꯌꯥꯝ ꯂꯩ ꯇꯣ ꯀꯪ ꯉꯥꯛꯇꯅꯤ ꯑꯗꯨ ꯀꯪ ꯃꯌꯥꯝꯗꯣ ꯄꯥꯎꯅ ꯉꯔꯥꯡ ꯅꯍꯥꯟꯗꯩ ꯀꯨꯏꯔꯦ ꯍꯞꯇꯥ ꯑꯃꯃꯨꯛ ꯐꯥꯔꯦ ꯁꯨꯃꯥꯏꯅ ꯀꯪꯍꯜꯂ ꯊꯝꯃꯦꯕꯀꯣ ꯑꯗꯨ ꯀꯨꯞꯅ ꯁꯨꯒꯥꯏꯔꯁꯨ ꯀꯛꯑꯒ ꯇꯧꯕꯁꯨ ꯌꯥꯏ ꯍꯥꯏ ꯃꯀꯛ ꯃꯀꯛ ꯀꯛꯑꯒ ꯍꯥꯞꯄꯁꯨ ꯌꯥꯏ ꯍꯥꯏ ꯅꯠꯇ꯭ꯔꯒꯅ ꯑꯃꯨꯛ ꯗꯥꯏꯔꯦꯛ ꯃꯄꯨꯝ ꯑꯣꯏꯅ ꯑꯗꯨꯝ ꯄꯨꯟꯅ ꯍꯥꯞꯄꯁꯨ ꯌꯥꯏ ꯍꯥꯏꯌꯦꯕꯀꯣ ꯑꯗꯣ ꯑꯩ ꯁꯤꯗ ꯁꯨꯃꯥꯏꯅ ꯍꯥꯞꯆꯜꯂꯒꯦ ꯑꯍꯥꯟꯕꯒꯤ ꯂꯦꯌꯔꯁꯦ ꯃꯌꯥꯝꯗꯨꯗꯤ ꯁꯤꯒ ꯂꯩꯔꯦ ꯑꯩꯒꯤ ꯌꯦꯅꯝꯒꯤ ꯕꯣꯛꯁꯁꯦ ꯑꯗꯣ ꯑꯩ ꯍꯧꯖꯤꯛ ꯁꯤꯒꯤ ꯀꯩ ꯀꯧꯒꯦ ꯁꯤꯕꯣ ꯑꯀꯪꯕꯁꯦ ꯁꯤꯗ ꯍꯥꯞꯄꯦꯗꯅ ꯑꯗꯩꯗꯤ ꯑꯀꯪꯕꯁꯦ ꯍꯥꯞꯄ ꯂꯣꯏꯔꯒ ꯃꯊꯛꯁꯤꯗ ꯂꯩꯕꯥꯛꯀꯤ ꯂꯦꯌꯔ ꯑꯃ ꯍꯥꯞꯄꯅꯤ ꯑꯗꯨꯏ ꯂꯩꯕꯥꯛꯀꯤ ꯂꯦꯌꯔ ꯃꯊꯛꯇꯨꯗ ꯑꯃꯨꯛ ꯁꯟꯊꯤ ꯍꯥꯞꯄꯅꯤ ꯑꯗꯨꯒ ꯂꯥꯁꯇ ꯍꯧꯖꯤꯛꯀꯤ ꯌꯦꯅꯝꯁꯦ ꯆꯔꯥꯁꯦ ꯄꯔꯦꯡ ꯑꯅꯤ ꯑꯅꯤ ꯈꯛꯇꯪ ꯇꯧꯔ ꯊꯥꯗꯣꯛꯇꯣꯏꯅꯦꯕꯀꯣ ꯑꯗꯨ ꯑꯣꯏꯇꯥꯔꯗꯤ ꯃꯌꯥꯝ ꯌꯦꯡꯃꯤꯟꯅꯔꯁꯤ ꯃꯊꯪꯒꯤ ꯄ꯭ꯔꯣꯁꯦꯁꯁꯦ ꯑꯩ ꯍꯧꯖꯤꯛ ꯁꯟꯊꯤꯁꯨ ꯍꯥꯞꯄ ꯂꯣꯏꯔꯦ ꯃꯊꯛꯇ ꯂꯩꯕꯥꯛꯁꯨ ꯍꯥꯞꯆꯜꯂꯦ ꯁꯟꯊꯤꯁꯨ ꯍꯥꯞꯄꯦ ꯂꯣꯏ ꯂꯣꯏꯔꯦ ꯍꯧꯖꯤꯛ ꯊꯥꯒꯗꯧꯗ ꯉꯥꯏꯔꯦ ꯑꯗꯨꯗꯤ ꯃꯌꯥꯝ ꯊꯥꯕꯁꯦ ꯑꯃꯨꯛ ꯌꯦꯡꯃꯤꯟꯅꯔꯁꯤ ꯑꯗꯨ ꯆꯔꯥꯁꯦ ꯁꯤꯗ ꯂꯩꯔꯦꯕꯀꯣ ꯏꯆꯦꯅ ꯄꯤꯕꯤꯔꯛꯄꯁꯦ ꯆꯔꯥꯁꯦ ꯁꯤ ꯂꯩꯔꯦ ꯑꯁꯤ ꯀꯃꯥꯏꯅꯅꯣ ꯈꯪꯗꯦ ꯃꯇꯣꯟꯁꯦ ꯈꯔ ꯈꯔ ꯀꯛꯊꯠꯇꯣꯏꯅꯦ ꯅꯠꯇ꯭ꯔꯥ ꯃꯇꯣꯟꯁꯦ ꯈꯔ ꯈꯔ ꯀꯛꯊꯠꯂꯅꯤ ꯑꯗꯨꯒ ꯇꯨ ꯌꯦꯡꯍꯟꯖꯔꯛꯀꯦ ꯁꯨꯃꯥꯏꯅꯅꯦ ꯆꯔꯥꯁꯦ ꯁꯨꯃꯥꯏꯅ ꯄꯤꯕꯤꯔꯛꯑꯦ ꯆꯔꯥꯁꯦ ꯑꯗꯣ ꯌꯦꯅꯝꯁꯦ ꯈꯔ ꯈꯔ ꯀꯛꯊꯠꯂꯒ ꯑꯗꯨꯒ ꯃꯇꯣꯟꯁꯦ ꯂꯧꯍꯧꯔꯒ ꯃꯔꯥꯁꯤ ꯉꯥꯛꯇ ꯊꯥꯗꯣꯏꯅꯦꯕꯀꯣ ꯁꯤꯃꯨꯛ ꯁꯤꯃꯨꯛ ꯌꯧꯅ ꯀꯛꯑꯒ ꯊꯥꯔꯁꯤ ꯑꯗꯨꯗꯤ ꯃꯌꯥꯝ ꯌꯦꯡꯃꯤꯟꯅꯔꯁꯤ ꯑꯃꯨꯛ ꯀꯌꯥꯝ ꯁꯥꯡꯅ ꯀꯛꯀꯅꯤ ꯕꯥꯕꯨ ꯁꯤꯃꯨꯛ ꯀꯛꯑꯒꯦ ꯁꯤꯃꯨꯛ ꯙꯠ ꯇꯦꯟꯃꯜꯂꯅꯤ ꯀꯪ ꯌꯥꯎꯕꯁꯤꯅꯅꯦ ꯐꯔꯛꯀꯦ ꯑꯃꯨꯛ ꯖꯔ 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 ꯊꯥꯖꯗꯕ ꯇꯧꯒꯅꯨ ꯄꯥꯕꯨꯡ ꯀꯥꯎꯊꯣꯔꯛꯑꯒ ꯐꯟꯗꯣꯔꯛꯇꯣꯏꯅꯤꯅꯦ ꯄꯥꯕꯨꯡ ꯌꯦꯡꯍꯜꯂꯛꯑꯒꯦ ꯁꯨꯝ ꯊꯥꯔꯦ ꯁꯤꯗꯤ ꯁꯤꯡ ꯀꯟꯅꯕ ꯑꯣꯏꯃꯥ ꯁꯤꯔꯦ ꯈꯨꯠ ꯃꯣꯠꯂꯗꯤ ꯃꯍꯩ ꯆꯥꯕ ꯐꯪꯉꯤ ꯃꯌꯥꯝꯁꯤ ꯍꯥꯏꯔꯒ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯒꯦ ꯃꯊꯪꯒꯤ ꯚꯤꯗꯤꯑꯣꯗ ꯑꯃꯨꯛ ꯐꯪꯅꯔꯁꯤ ꯑꯗꯨꯒ ꯑꯩꯒꯤ ꯚꯤꯗꯤꯑꯣꯁꯦ ꯅꯨꯡꯉꯥꯏꯕꯤꯕ ꯇꯥꯔꯗꯤ ꯂꯥꯏꯛ ꯁꯤꯌꯔ ꯑꯦꯟ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯔꯝꯃꯣ ꯐꯣꯀꯁ ꯇꯧ ꯌꯥꯗꯦ